ai giming Yumlembam Sapna Devi ai PT oina laijabani ai Chandel da posting tajai ai haujina ai Khumalapa RCC da utilize tawraga laijabani mayamgi mafamda karigumba wahai kharadang nuaitaba paudam ama khatang thamjage madudi akoi gi hantak pangthokadoriba 38 National Games Uttarakhand da pangthokadoriba asida akoi gi yamna nuaitaba thawdo ama aingonda laijare mayam punamakna amuktang asumaran yengbiyu amadi tabiyu haidana aigi site tagi ju kongnu na haijari madudi 38 National Games asida akoi gi wushu masana sigi oina akoi gi oza khanbagi niyom asi akoi gi hatak akoi gi 39 player represent tawgani Manipur gi oina hatak lakadorba 38 National Games asida akoi gi 39 player asina akoi gi wushu asida di oza yambani na haidana akoi gi satra singjidagi MWA office Manipur Olympic Association na akoi gi player khuding makpu masa masagi group WhatsApp ama semaga makoina satra jingdu noma MWA office ta kaubiraga akoi gi niyom chumba mawongda mayam gi mamangda MWA gi mamang maktada satra pumna mak kaubiraga makoina voting right vote oina laure laubire hai akoi aigi player isama ki player su yaujari madam MWA office ta akoi kaure hai adudi chaluro na khoi gi kai no happy khangan dogi oramgani haidana chaluro hai hoi madam ana haraga angang singduna halaga akoi da tamare madam sumain course khanbagi ni haidana o bothada hale hai okay aduidi phare bothada hale hai lam bothada nariba niyom deju angang mari tawraga yam lamna phamalaga kanaguma amatadagi share launadana masagi aunda masagi knowledge da waza mari noina koina phaba Manipur sta khwaidagi nokoida mateng phanggadauba chatminaba nungaigadauba training pibada phajaba player mari best mari khallo haidana angang singsidagi makoigi right laure makoigi apamba course khanjare numisida National Games player puna makoida laure lauraba matungda nongalaba matungda akoigi MWA site tagi akoida thambire akoi angang singdagi player akoi khudingmakte voting right laure vote ta phange oza khudingma koi highest scoring laure vote ta phangiba mark asi oza Bimoljit mahak asina 20 phange oza Prem mahak 20 phange ai isamak 17 phange oza Ronel mahak 10 phange okoi oza Sandhyarani Miss Sandhyarani mahak su 10 phange Miss Asalata mahak 3 phange amadi Miss Saubi Madam Saubi mahak 3 phange amadi Dadewan 2 phange oza Biken oza Sasidananda mahak 1 phange pumna asi akoida loina makoina takpire adudi oza kamai akoi highest scoring lauraba matungda nakoida akoi information pire highest scoring lauraba matungda akoi oza mari khangkale mari khalaiba course asi oza Bimoljit oza Prem oza Ronel isamak akoi mari sina voting da khwaidagi yamba course haibadu oire haidana makoina nakoi National Games azigi luchingadoini haidana akoi da information pibire oza dodi yam phare angang singi right tagi akoi ju nungaire angang singna akoi bu nungsibire haidana akoi wakhanda su nungaijare nungaijaraba lairaba matung akoi next day da mokoi group WhatsApp sembire group WhatsApp sembirak pasida akoi gi ming hapire akoi gi document thajan biro email passport photo amadi nakoi gi Aadhaar card punamak thajan biro haidana akoi loina submit tawre group ta submit tawraba matungda akoi gi convener oiriba oza amadi general secretary MWA da leibiriba oza asina makoi gi yum asida kauraga akoi bu kauraga matungda akoi gi portal da chandoini tracksuit size piro amadi nakoi gi document khudingmak piro haidana akoi punna akoi phaminaraga akoi menminare ire pumnamak document submit tawre pumnamak loiraba matung akoi di halaba matung da isagi training di makata na dum tawraga lai course oina su khalam adu henna practice pige haiba wakhalon ji da aizu angang jing da henna training pisalaga ai National Games puduri ne haida ai wakhanji yam nungaina leizaraga ngasi boksu lai ngasi nungdin pung 2:30 gi ai class tawrami ai 3:30 bo angang sing asina tawra training piraga laaba matung nungaina leiraga halakpa matungda ngasi yam nungai taba thodok amana akoi gi
order thoe ngasi je ngasi thengaba matam je order thokpire order thoaba matung asida aigi mingji yauraktre aigi mi adudi aisu oza kamaina aigi ming yauraktre no haibaji aina hange haina tawruba phone ji kanamtana pick up tawbiraktre MWay gi site ai su tawbiraktre aduga kari maram gi damak ai si MWay gi site gi ai khalle kari makta gi ai kari gi no ai paper da happy ramiba kari gi no aina training tawriba manung jida MWay gi site gi oza sing pull up laaga DDK puraga laaga ai kaidobagi interview lobiri bano ai course oina kari gi hayal libano ai wanganga libano training adugi mediana namgi ba potu mayamda santokre thadokre matungda ngasidi kari dawre mayamda thadokre paper da happy gre paper hojik khoi da paper su leire aduga hojik na kari gi ngasi nungdi pung ahum mari mukta ba swai sida matau karamna order si masa gi by name da thoga migi yum thong khudingi sangaga piri bano asuk yamna kina selection tawriba maram kari gino aingonda mayek sengna aingonda su hairade ai kari maram gi ka ino haibasu ai khangde aduga ngasi masa gi by name da order si amamam thore pirere aduga ngasi ai gi order si piro hair kandana aidi khanbiramdre adudi oza kaigino ai khalle haidana mayamgi mamangda haibigraba matungda ngasina karigi ai khalamdribano haidana ai question ama magoida hange haibna hangbasi kanamtana phone pick up tawbiraktre aduga kanamtana ju aingonda sini problem haibiraktre phare aduga mathangdana next dana aigi leave mathangda date 12 ta aigi maternity leave ai loizagre ai suti lauriba department dagi aina suti lauriba asi ai koigi 23 October 2024 da ai leave lauzai department dagi aduga 12 January da ai join tawragani ai return tawragani haidana ai application asi ire ai October 23 da lauba leave ni October 23 da logiba leave asi National Games ngasigi National Games 2025 ta tawgani haiba National Games ai isada knowledge leite maduda sizu laktri National Games ki aduda logiba leave ni adu ai 12 January da ai submit tawgani haina igiba ai application ni aduga date 12 ta application izaraba matungda submit tawragani haina ai igre aduga ai khalle paper da loin hap kraba nonga laga oza khara thoglaga aiji maternity leave ta leibani matau karamna maternity leave ta leiriba oza amabu kamaina selection tawribano haidana makoina inquiry media da thoglaba adu thoglaiba oza jing adubu ai maternity leave ta lei haiji nakoida karamba document leige ai isana lawjagiba document di ai sida leijare ai 23 October 2024 da ai lawjabani aduga 12 January da ai return tawrakani haidana ai yes department dagi ai lawgre aduga matau karamna media da tholaga ai maternity leave ta lei haibiri banoba makoi karamba proof leige aduzu puthokpiro aduga ai department da sina ai date 12 ta ai submit tawjare ai date 13 dagi ai training asi makhata na tawjaragani haidana ai department da ai submit tawjagre department da submit tawjagi bagiwani training di ai adum marak sida manung sida ai tawjari adubu phare matung da mokoina media da thoglaga ai maternity leave ta lei hariba pot adu kamaina leiribano haibasi ai clarification leave amazu ai MWay Manipur Olympic Association da ai submit tawjareba ai maternity leave ta leite haiba pot asiju makoida khangan jagrabane ba MWay da Manipur Olympic Association da president amadi secretary da ai izagreba pumnamak ai black clear tawthokrabani ai leite makoina thoglai badu aran bani karamba ground dagi thoglai no haibasu ai chapsaba khangde adubu moi hairiba duni khanjaraga ai isamak ngasi maksu leijariba aduga ngasi nungda wairam ai practice halaaga
मसीदा थोगले ए ऑर्डर से मसा मसा की पाइनरे नसा साइ फंगबा हाइनरा कांदा आइगी ऑर्डर से जे हंगुबा मतमदा आइगिति इरुगिनु हाइरे हाइ अदो करिगिनो आइगी मरमजी इरुगिनु हाइरिबा मरम असिना करिगिनो अमदि आई सलन निंद्रिबा मरम असिना करिगिनो असुक यामना आइना ngasiबोक तागलाकपदा ओजा छात्रजी अदुक यामना पुथोर आई इंटरनेशनल मेडल लौबबो आई अंगा आइगी प्लेयर द यावरे अदुगा नेशनल अचत खुदिंगी ngasiबो आइना 2017 दगी अंगांग तागलाकपदा 2000 ngasiबोकता आई इसागी ओइबा इसाना पुथोकसरगा ngasiबोक तु चटलगा लाइबा मखोइगी दमकता मतेंग पांगबीबा अदुगा ngasi छात्रजिंगना आइबु नुंगसीबिरबा माले हाइदना बोट थादरकांदा ngasi हाईएस्ट बोट फंगगा छात्रजिंगना खनबिरकपा असिदा आइदि यामना इसाजदा नुंगाइजबा इसादा मितै पीतागिबा खंगौदे छात्रजिंगना ओजागी अवाबजे उबिरकपा नुंगसीबिरकपा से सिदी फरे आइना रिकमेंड तौरुबसु लैजदे आई चटचगी हाइरुबसु लैजदे एमओगी साइटा मखोइदसु हंगबियु आइना ngasiबोकता आई इसाना कोर्स ओइना चटलगे हाइबा पोसे ngasiबोकता आई हाइगिबा करीमता लैजदे अदुगा छात्रगी मयामजिना आइगी अवाबा नुंगसीबा ओजाना होटनरिबजे हाइदना उबिरगा मखोइना वोटिंग राइट असुक सेंगना मयाम ममांग एमओगी लोना तौबसु नतबा फोंगना तौरगा मसाना पीगिबा पोट अमबु मखोइना करिगी लेपा ngamdabano करिगी सोलिबनो हाइबा पोतो आई सब चाना वहंग हंगजरिबा सुमाइना तौ तारगदी मथंग असुक सेंगना तौरबो सुमाइना कीना सतारगदी असुक खरा खितंग हंदरागा तौरकपा तारगदी कयाम कीना सलगद अखोइ कयामना सोथरागदगे अखोइना करी लालुबनो अखोइना करी हाइजरुबनो करी वानोमुबनो मयेक सेंगना मियामगी मफमदा थंबिरो तसेंगना आइजु नखोइना खबरदा पेपरदा मीडियादा थोगा पुमनमंगना खनबिग्रे हाइदना हाइबिग्रबनिना मतौ करमना कक्लैबनो हाइबसु आई इसाना तसेंगना नुंगाइजदे मी अमबु तसेंगना हरासमेंट तौबा अमदि इकाई खंगदबा इज्जत अमदा कोस ओइना ngasi aina lepsaba ngamjariba punama इज्जत की दमक्तनी मसिदा असुक नुंगाइतबा थौदोक असिदी तसेंगना नुंगाइजदे एमवेगी साइड नजु खितंग खंदबियु अमदी अखोइगी खुन ngakpiriba अखोइगी लैबाक सिबु इमा लैबाक मणिपुर बु ngakpi senbiriba ibung ipa pumnamak naju mayamgi pukning chingsinjari masigi achum maran sidmaktadidi thigatpiyu haidana ai isagi saitagi yamda tasengna thamoi sengna masigi thौदोकसे नुंगाइजदे तसेंगना मखोइना याम कन्ना आइगी जगा सिदा आई लौथोगा मखोइगी जगा मखोइगी मी हापसलकपसिदी आई तसेंगना नुंगाइजदे मखोइगी मीना कयामु यामना पावर कनबनो कयामु यामना प्रेशर पिरकपनो हाइबा पोतो आई ngasiदी वहंग अमा ओइना आई फमदा हंगरे आई ममांगदसु आई खांगा लाकपनी आई इसान आई चचरोगे कैदौदोइनो सुमाइ मुना आई छात्र सेमबसना आइगिदी थवाइनेना आई छात्र सेम इसागी अनाये पुनमक थादोगा आई साक चजिक चारगा आई ngasiबो अंगांग सेमबदा आई की हलेंगदे आई इसागी अनाबदी कोना नाजरा असनु हौजी हुजिकिदी आई लेबाक लेहाउजिगा याम चानाबा गेम निना आई याम पामजना आई मयाम पुनमक्तजु हंगबियु आई थवाई यामना सेमजबनी ngasiबोकता अदुगा सुमाइना तौरक तारगदी होय मखोइना सेमगिदनबनी हाइदना प्रेशर तौरगा आई नमदनबदी होटनरमगनी तौबदबु आई सेमबदी लेपोय अदुबु तौरिबा पोटसिगी असुम मरानजिदी सुमाइना लाना चखि तारगदी एमवेगी असोनबा अमा ओइहौरगनी तसेंगना नुंगाइते कईगुम्बा प्रेशर तौरगा सुमाइना नमदरगा सुमाइना चत तारगदी अखोइ पुनमक फमिनररोय हाइबा वाहैसे आई मयामगी मफमदसु थमजगे अमदी पुनमक मयामगी अखोइना आइना चाना ताक्सरिबा ननाउना ताक्सरिबा वायनजिदा कईगुम्बा अरानबा यावरगसु आइबु कौखटपिरौ आइबु हाइबिरौ आई मयामगी ममांगदा सेंदोकजगे पुनमक फमिनरगा असुम्बना करानो अरानबना कनानो हाइबदु अमुक्तदी थिदोकमिनसी हाइबा वाहै असि मयाम प्रजा मयामगी मफमदा इबुंग इपा पुनमक खुनगाकपिरिबा लैबाकु नुंगसीबा अखोइगी इबुंग इपा पुनमकना अमुक्तदी थिगटपिरगा मसिगी असुमरान अमतदी येंजनबियु हाइबा वाहै असि आई सपनागी साइतगी इकोकनोना हाइजरी थैंक यू।